President rule louthok Biren luchingba leingak sembiro ICHAM Manipur da thokliba irang asiga mari leinana President rule thamliba asi athubada louthok en Biren na amuk hanna luchingduna leingak semduna state ki oiba thabuk thoram paikhatpa howhalu hairaduna ngasi India gi Prime Minister Narendra Modi amadi Home Minister Amit Shah da serol thajin kre haina Information Center for Hills Areas Manipur ICHAM gi President Yuimi Horam na phongdokre Manipur Press Cup ngasi pangthokpa pawgi mifam amada wafam asi phongdokladuna mahangna hai illegal immigrants mayam changsinglakuna thokliba irang asida leingak na ingtappa tangdu leitaba purakpa sungamdre India leingak na President run thamjilebasu ingtappa purakpa ngamdre amadi miyam da yamna free oihandre haujik sing tam amata sathok chasin yadre mahangna hai President rule thamlagliba si tha ahum pha dawre masida si minister amma khanduna leingak semba sungamde si minister amma khanduna popular government amma semba ngamdrabanina hanagi CMN Biren bulusingduna leingak amma semnaba tawbiro haina India gi Prime Minister amasung Home Minister da serol adu thakibani miyangi awaba si yenglaga athuba matamda thabak sing asi paikhat pirau hanagi CM na tawramba thabak sing palladuna mahangna hai kumja lising ani tara tare ki mamangda di protest ban blockade yamna leirami sing tamcha thok chasin tawbada mipha mipun yamna leirami amasung chatpasu kinarami Kumja lisingani tara tarete en Biren gi leingak lakpadagi war on drugs go to hills district khudimak ima market sabas minister Haksel Tengbang card communication health amadi education sector da sakhotpa kaya purakhi RIMS ki director sindo haina khongjang changsin khre Regional Institute of Medical Sciences RIMS ki director Dr. G. Sunil Kumar Sharma ne institute asida mahai tamliba mahiroi nupi masa singda fajadaba wahai sizinabata natana din amadi sab din na mahiroi singda ngaihak litana mentally harassment pibagi mayokta khongjang changsin khre RIMS ki director sindokadabni haiba kholau laukhre RIMS ki OPD mamangda Bachelor of Medicine and Bachelor of Surgery Bachelor of Dental Surgery Magnetic Resonance Imaging Medical Laboratory Technology Bachelor of Opology and Speech Language Pathology amadi BSc Nursing tamniba mahiroi singna ngasi changsin khiba khongjang aduga mari leinana mahiroi singi maikaidagi phongdokhibada haukhiba April da RIMS na week pangthokhiba laiki matam maduda dance competition ju pangthokhibata institute asigi oja singna adumak juri oiki adubu mana mathum phawba piba loiraba matungda mahiroi sing kokhatuna fajadaba dress seli habna singba harassment kaya piba horakhi madugi matung April kuntha da mahiroi singna makhoigi oiba apunba picnic ama satkibani laibak thibadi RIMS ki director din amadi sub din singna kokhatuna mahiroi sing fine thihanba suspend tobana singba kaya tawrakhi madudagi hendoktuna hostel dagi tanthokpata natana RIMS ki director na nafi yaudana jagoi charuro haibina singba nupa masa singdasu akampen nganglakhi haina director da maral siragle paosina makhata na hai asigumba RIMS ki director yauna sathargliba leibang masa taba watpa thong asigi mayokta khongjang changsin bani RIMS ki director matik sa daba mina oihanbiganu director ama sindokadabani amadi mentally harassment piriba RIMS ki din sindo hostel da tanthorakpa sina mapa lamdagi mahai tambal lakhiba mahiroi kaya lefum leitabagi khudongsa daba sumayoknari wathok asi thorakpaga Regional Institute of Medical Sciences RIMS student union nasu suspend tawhanbada natana mahiroi singi right sing adu khongaunari asigumba makhoigi maral kupsinanaba tawragliba kaya asigi mathakta chapchaba thau paikhatpada natana mari leinaba singna miyeng changbiyu director fauna akampen nganglapa mahiroi nupi masa singbu karisu leitana khanba si taraina logde khongjang adu the high director want us to be neck we accept punishment not harassment we are not buffet we condemn sexual harassment on girls we demand removal of director din and sub din haibna singba placard amadi kholau lauduna khongjang changsin khibani nakal amaromda RIMS bu mahiroi singi maikaidagi lana uhunanaba hotnabagi mamangda institute asigi media cell dagi thadorakpa cherol amana hai haukhiba April 18 da RIMS ki oja singi maikaidagi mahiroi sing April 13 da lamkoiba satpana thorang tawre haibagi sinhai oina wakat ama thangalakhi matang asida hoji state asigi oiriba tangdu lecture deba phibam amasung makhoina walking day numita lamkoiba satkani haibadagi RIMS student union gi office biar yauna mahiroi singda warning tawkhi adumapu mahiroi khara lamkoiba satpagi matung ina authority na makhoibu warning tawkhibani makhoigi mathakta disciplinary action oina fine ga loina na numitara mangani
क्लासदगी सस्पेंड तौबगा लोइनना क्लास याउद्रिबा फाउबगी ओइना युम युमदा लाइननबा एक्शन लौखटखिबनी हाइना चेरोल अदुना मखा तारी।